खुरुमजरी इम्पैक्ट न्यूज़ की मनुंग हुना येंगिरिबा ख्वाई पुनमकबो आई शरचंद्र शर्मना तराम नोकचरी ngasi ki manung huna da aikoina khana jagadori wafam si issue du ti tasengbadi child trafficking ni aduga child trafficking si ngarangi airport tagi akhoi gi mapanda monglubi tamba chakane na toromba akhoi gi naha oiriba ngang oiriba satra kunmathoi chalhandaba detain toruba adagi madwai du authority ki side tagi kamaina masi moi chalhandabano adagi leiriba parents ki side tagi amasung akhoi gi Muslim akhoi gi pang gi oiba organization sing maroina PSO adagi anjuman gi side tagi pendaba kaya amasu masigi angang sing si chatlandaba duna maram oraga tholokpa sing leikre matang du khananaba gi tanja du ngasi lawjagadoriba manung hunada aduga ngasigi khananaba gi tamakta akhoi gi impact news gi studio de lengchan ni video guest sing ai miyam da muktang sak yana takchage ai gi extreme right ta phambiri basi montu han themni aduga mahang masamak member Manipur Commission for Protection of Child Rights की member ने अदुगा मोन्टू की हेक ओइदा अदु फंबिरी बसने इसे सोबिता मंगसा ताबम ने Secretary Women Action for Development ने अदुगा आई की हेक यत फंबिरी बसना राजा थोंखोंग मयुम ने महागना Joint Editor Isel Express की ने मयाम्बु Impact News Studio दा ताराम नोकचरी हन हन ngasi की खना बसे ओजा मोन्टू तक इहाना ना होजरा के मतुदी ngrangi थोइवा थोकदोक्सी एयरपोर्ट तकी चलमदाई की कनोदुदा पुंग तरामाथोय अदाई कलकत्ता की फ्लाइट चकदबदुदगी अंगांग कुनमाथोय सि चही नौरी हाइदना चिंगनबा अमा लाकपदगी मसी मखोयसिंगी डिटेन तौरकपा अदुगा मदु करिनो हाइबगी थिजन हुमजलकपा कराई फावबो चुंबा करिगिदमकता चलिनो मखोयना चलिसे तसेंग ममा अखोयगी पेरेंट्स सिंगी निंगबा मोयना निंगजरिबा मोयु अखोयगी रिलीजियस इंस्टीट्यूशन सिंगदा महि तंबबो ओरो अमबो ओरो मखोयसिंगदु चुम्मी नत्रगा चुमदे दुगी थिजन बबगी इन्वेस्टिगेशन अमा तौनरबा अखोयगी आंगांग सिंगसे डिटेन तौरुबने स्वाइसे ओजामोन्तो अनि लाक्सनिंग बसे मसे करमाइन डिटेन तौरुबनो अदुगा कमीशन की स्टेप इन से कराई भाबुआ होजिक फौदा तौरुबा अदुगा इन्वेस्टिगेशन द मखा तारकपदा करी फंगबा ngambire ओजामोन्तो तसेंगना अखोयगी लेरिबा इंडिया की ओइना ट्रैफिकिंग ऑन चिल्ड्रन्स अमसुंग ह्यूमन ट्रैफिकिंग की रेट से अदुमतिक हाई ओय Manipur की जो हारिबा for the last होइना around 7 to 10 years ये को मतमदा down to line होइना थबक तौरप मतमदा होइना उजाबदा हंदक February 23rd 29 children मेघालय देगी रेस्क्यू तौगी लोले ना मयाम जो याम पॉपुलर होइना जयपुर की केस अमा राजस्थान देगी हारिबा राजस्थान की स्टेट कमीशन ना 51 children rescue तौगिबगी वफम जो मयामना ताबीरमनी अदुमाय तौना केरला दगी बेंगलोर दगी मुंबई दगी सिगुबा मणिपुर दगी आंगांग सिंग ट्रैफिक तौगिबा सिंगी लेबा होगी खबर दा प्रिंट मीडिया दा मयाम पाव मयाम जो ताबीरमनी अदुना साइगी हारिबा मणिपुर दा ट्रैफिकिंग की केसेस सिंगजे अदुबति हाई ओबनिना एंड मोस्टली हारिबा इन द नेम ऑफ एजुकेशन ना आयाम्बा ओइना मॉडस ऑपरेंडी से फॉर अ बेटर एजुकेशन की दमकता पुबनी खोटपनी हाइबगी मसिगी ट्रैफिकर्स सिंगजिगी ख्वाइदगी मेन ओइरिबा एक्सक्यूज हाइ तारेगो मोगी लेरिबा प्रिटिक से एजुकेशन की लाइन द ओइबनीना अखोइना मसिदा यामना येंजनबा अमसुंग हारिबा स्टेट तजु खोइना लॉबी तौदना स्टेट तजु पुलिस की ओइरिबा एंटी ट्रैफिकिंग यूनिट्स का सेबी रखतना अदगी डिस्ट्रिक्ट सिंगजिदा स्पेशल जुबनाइल पुलिस यूनिट्स का थंबी रखतना अदगी लेरिबा सोशल वेलफेयर डिपार्टमेंट तगी जो हारिबा डीसीपीओ ना डिस्ट्रिक्ट चाइल्ड प्रोटेक्शन यूनिट्स का लिंगतपीदना CWC ऑल डिस्ट्रिक्ट सिंगजे थंबी रखतना हारिबा इंस्टीट्यूशंस में आम सिंगजे हारिबा आंगांग सिंगजिगी बेस्ट फॉर द केयर एंड प्रोटेक्शन ऑफ चिल्ड्रंस हारिबा बेस्ट इंटरेस्ट ऑफ द चाइल्ड हारिबा सिगी दमकता हारिबा इंस्टीट्यूशंस मैम सिंगजिना येंजनदना अदगी आंगांग सिंग याइफनबा तौदना लेरी तंजाजिदा मरांगी यामना अनफॉर्चुनेट ओइबा इंसिडेंट्स अमा कोइगी थोखी अमदी हारिबा होजिकी इंसिडेंट्स दा मोगी ग्रुप ऑफ चिल्ड्रंस लोइम माइनर यातनी चाही तरेतगी मापनदगी 14, 15, 16 बुक यावी मरक सिदा मोगी ग्रुप सिगी मरक सिदा अंगा अमना कपखलागा हारिबा मा चटनिंग दे
हारिबा मफमजिदा जे तमनिंगदे खोटनिंगदे अदगी चत्रगदी होय बाबाना नमफुदा चटलोना खोटलोना मोई इवेंट टिकेट से खंगदना ककपनी खोटपनी हारि पोट मैम सिंह माना कबूशन क्रिएट तौरप मतमजिदा हारिबा होगी आई एम सो ग्रेटफुल टू द स्टेट की लेरिबा होगी एंटी ट्रैफिकिंग यूनिट सिंह अदगी होगी मणिपुर पुलिस ना हाइबे थेंगनरपदगी मसीगी ग्रुप सिंह डिटेन तौरगा अखोइदा हारिबा पाव अमसुंग चाइल्ड लाइन दा अदगी CWC मैम सिंह होगी स्टेट की ओइना अगांग सिंह याइफनबा लेरिबा इंस्टीट्यूशन सिंह पाव पीबिरक्तना अखोइ चचरुई चलुरा बतुंगदा हारिबा अगांग सिंह वैलिड डॉक्यूमेंट्स लेरिबा मोगी स्कूल दगी ऑथराइजेशन अमसुंग होगी लेरिबा CWC की हारिबा ऑथराइजेशन बिकॉज हारिबा एडल्ट्स अमत याउदना मोई चटपनेबा अदो एडल्ट्स अमदा एस्कॉर्ट तौदना मोगी लेरिबा सम हारिबा 18 years की अबव एडल्ट अमना मोइबु स्कॉट तौदना मोगी स्कूल की लेरिबा स्वाइन स्वाइन तौदोनी होई सी तौदोनी हाइबगी गाइड तौबै खोटपगी एडल्ट अमतजु याउगिदबा अदुगा डॉक्यूमेंट्स रिक्वायर्ड डॉक्यूमेंट्स मैम सिंजे याउदबनीना हारिबा अगांग सिंजे अखोइना डिटेन तौजगिबनी लोले लोलेना हारिबा सुप्रीम कोर्ट की ऑर्डर अमजु लई सुप्रीम कोर्ट की ऑर्डर से हारिबा सितंबर की 1 September 2010 दा पास तौखिबनी लोले लोलेना स्टेट की लेरिबा सोशल वेलफेयर डिपार्टमेंट दा मसे ऑफिस मेमो अमना जु मसे होगी नोटिफाई तौरगा हारिबा नवंबर की तांग अनीदा नोटिफाई तौरगा लेगिर वफम अमनी लेरिबा वफम जे एनी चाइल्ड हारिबा above 12 as well as हारिबा प्राइमरी लेवल ऑफ एजुकेशन की दमकता परस्यू तौबा सिंगी अयाबा टिल फर्दर नोटिस मोइना हुजिकी ऑर्डर से यामना फजना पीरी दैट याबा यारोय खोटपा यारोय हाइबगी वफमजे सिगी ग्राउंड सिदादी तौगी पोर्ट से अदुबु हारिबा होजिक लेरिबा फिबम जिदा होगी कमीशन की ऑफिस दा पेरेंट्स सिंग लाक्तना खोतना हारिबा मोगी इंस्टीट्यूशन सिगी जो वेरिफिकेशन हारिबा मसी इस्लामिक स्टडीज तौबै खोटपेगिनी दा ताकपीरई अदगी पेरेंट्स सिंग जो 1-to-1 इंटरेक्शन एज वेल एज मोगी वेरिफिकेशन मैमा होई तौबा लोइजग्रे अदुना मोइगा जो मिसअंडरस्टैंडिंग लेनाबा खोटनाबा मैम सिंग दो क्लेरिफाई जो तौनग्रे अदुगा होजिक एमिकेबल सोल्यूशन अमादी नुमितुदा लरांग जु नुंदिन वारम थेंगना होई पुरपा गमगी असिजु मोइगा कम्युनिकेशन तौनै अदुगा मिसअंडरस्टैंडिंग ऑफ यसागी जस्ट बिकॉज मोइना इस्लामिक स्टडीज की दमकता होइना कम्युनल लाइन दा अदुगी इंटेंशन ददी तसेंगना अदुगी इंटेंशन दी होइदा लेरगा तौगी बिजु नचदे सीदी आई क्लेरिफाई तौनिगी कइनो ममांग दजु हाइबा मिशनरी स्कूल सिंगजीदा अयाम्बा अतनी होइना फादर जेकॉब की मैम ताबिरमनी सो हाइरिबा मैम सिंगजे सी द फर्स्ट टाइम नि सिगी हाइबा इस्लामिक स्टडीज की तौबदा चटपगी थेंगना सो जामुतु खंजनिंगसे मेन ngसाइगी थिजनबदी थिजले होजिकसे अंगांग ननांग कुमाथोइ सी डिटेन तौर मतुंग थिगले थिगतपदा फंगिबा फाइनल रिपोर्ट हाइताई हाइतंग मसे हाइबदा खितंग गनमनबो ओइदोरिबरा नत्रगना यस ट्रैफिकिंग की ओइना पुबगी पोतुमदी ओइरमद्रे तसेंग तंबगी चटपनी हाइबगी फिम करी हाइबिदोनो अदुगी लेरिबा वाफबदुदी यामना क्लियर ओइरे मोइ तसेंगना हारिबा इंस्टीट्यूशन दुदा लाइक तंबगी ओइना चटपगी पोट अमा दी ओइरमी अदो तसेंगना हाइबदा खोइना सिदा प्रिवेंटिव मेजर्स दा खोइना थेंगनौरीजे तसेंगना लाइबक फबनी करिगी नो हाइबदा वंस मोइ चक्रकांदा मोगी फ्लाइट ता चक्रकांदा ट्रेन दगी अमुक मोगी जर्नी जे अमुक स्टार्ट तवी अदा लंबी दा करिकादा हारिबा एंटी ट्रैफिकिंग होगी पुलिस सिंगजे यूनिट सिंगजिना थेंगनबा तारगदी चे चांग सुना लेतबा तारगदी सेम सिगी एयरपोर्ट चे चांग सुबा मागी सर्टिफिकेट नुंग यौरमदबा करिगी पुरिनो हाइबगी चपचाबा उफम तोपचे यौरमदबदो एयरपोर्ट थेंगनबदो अमरोमदा हारगा थेंगनबगी वानी इनके थेंगनरेंद्रन खल्लगसु अतोप ट्रेन स्टेशन खंगदे एनी चटपा फम खुदिमक्ता पुलिस नि खंगदे अमनि खंगदे ट्रैफिकिंग अखोगी तोंगाना अखोगी स्क्वाड सेंद्रन लेरी मोइसिंग सुम उरगदि दुम हंगदोरो वफमनि हाइबगी वफम नो जाउन एनी जे सुबितार स्वाइदे लाक्चनिंगिसे यस हुजिकपुदी याम लाइव फबा हाइबताई ngarang si kunma thui se ngang si pu gi badagi
ꯆꯠꯂꯝꯒꯗꯧꯕꯗꯒꯤ ꯊꯤꯡꯉꯨꯔꯦ ꯊꯤꯡꯉꯨꯕꯒꯤ ꯃꯣꯇꯤꯕꯇꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯇꯁꯦꯡꯅ ꯆꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯔꯠ ꯑꯣꯐ ꯗ ꯇ꯭ꯔꯥꯐꯤꯀꯤꯡ ꯌꯥꯝ ꯀꯟꯅ ꯃꯃꯥꯡ ꯆꯍꯤ ꯈꯔꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎ ꯊꯣꯛꯂꯛꯏꯕꯁꯤꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯁꯤ ꯁ꯭ꯇꯦꯞ ꯏꯟ ꯇꯧꯔꯨꯕꯅꯤ ꯀꯃꯤꯁꯟꯅ ꯑꯣꯏꯕꯨꯗꯤ ꯑꯣꯏꯔꯝꯗ꯭रे ꯁ꯭ꯋꯥꯏꯗ ꯏꯆꯦ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯦ ꯌꯦꯁ ꯍꯧꯖꯤꯛꯁꯦ ꯄꯦꯔꯦꯟꯁꯀꯤ ꯁꯥꯏꯗꯇꯒꯤ ꯑꯗꯩ ꯏꯚꯟ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤ CSOs ꯏꯚꯟ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯍꯥꯏꯔꯤꯁꯦ ꯃꯗꯨꯒꯤ ꯗꯤꯇꯦꯟ ꯈꯨꯇꯧꯗꯨ ꯐꯖꯗꯦ ꯇꯁꯦꯡꯅ ꯃꯁꯤ ꯀꯝꯃꯨꯅꯦꯜ ꯂꯥꯏꯟꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇꯝꯕ ꯆꯠꯆꯕꯁꯤꯗ ꯌꯦꯠꯄ ꯃꯥꯜꯂꯤ ꯀ ꯍꯥꯏꯕꯒꯤ ꯁꯦꯟꯇꯤꯃꯦꯟ ꯐꯣꯡꯗꯣꯛꯅꯕ ꯌꯥꯎꯏ ꯃꯗꯨꯃꯛꯅ ꯆꯨꯝꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯗ ꯀꯃꯤꯁꯟꯒꯤ ꯁ꯭ꯇꯦꯞ ꯏꯟꯁꯤ ꯏꯆꯦ ꯀꯔꯤ ꯍꯥꯏꯅ ꯎꯕꯤ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯄꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕꯗꯨꯅ ꯑꯃꯅꯤ ꯇꯧꯐꯝ ꯊꯣꯛꯑꯦꯅ ꯂꯧꯕꯤꯕ꯭ꯔꯥ ꯏꯆꯦ ꯀꯃꯥꯏꯅ ꯈꯟꯕꯤ ꯑꯩꯒꯤ ꯃꯣꯠ ꯊꯝꯖꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯃꯄꯥꯟꯒꯤ ꯂꯝꯗ ꯄꯨꯊꯣꯛꯄꯁꯦ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤꯕꯒꯤ ꯃꯣꯟꯗꯨꯅꯁꯨ ꯐꯖꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯔꯤꯄꯥꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯝꯃꯒ ꯄꯨꯔꯛꯈꯤꯕꯒꯤ ꯄꯣꯠꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯇ꯭ꯔꯥꯐꯤꯀꯤꯡ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝ ꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯃꯁꯤꯒꯤ ꯂꯦꯚꯦꯜ ꯑꯣꯐ ꯑꯋꯦꯔꯅꯦꯁꯁꯤ ꯃꯌꯥꯝꯁꯦ ꯂꯥꯛꯄꯗꯤ ꯍꯧꯔꯦ ꯑꯗꯨꯒ ꯁ꯭ꯇꯤꯜ ꯃꯁꯤ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯋꯥꯠꯄꯗꯨꯅꯅꯦ ꯉꯁꯥꯏꯒꯤ ꯀꯃꯤꯁꯟꯅ ꯂꯧꯈꯠꯂꯤꯕ ꯁ꯭ꯇꯦꯞꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩ ꯌꯥꯅꯤꯡꯉꯤ ꯀꯩꯒꯤꯅꯣꯗ ꯑꯗꯨꯒꯤ ꯌꯥꯝ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯤꯄꯜꯁꯤꯡꯁꯤ ꯑꯦꯂꯥꯔꯠ ꯑꯣꯏꯔꯒ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯜ ꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯦꯖ ꯋꯦꯜ ꯑꯦꯖ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯦꯚꯦꯜ ꯀꯩꯅꯣꯗꯒꯤꯁꯨ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯅ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥꯁꯤꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯝꯕꯒꯤ ꯄꯣꯠꯁꯦ ꯍꯥꯏꯕꯗꯤ ꯑꯦꯟꯇꯤ ꯇ꯭ꯔꯥꯐꯤꯀꯤꯡ ꯁꯦꯜ ꯂꯩꯔꯦ ꯗꯦꯟ CISF ꯀꯩ ꯀꯔꯥꯁꯦ ꯂꯣꯏꯅꯃꯛ ꯑꯦꯂꯥꯔꯠ ꯑꯣꯏꯔꯒ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥꯗ ꯑꯉꯥꯡ 18ꯁꯦ ꯄꯨꯊꯣꯔꯛꯄꯁꯤꯗ ꯀꯃꯤꯁꯟꯅ ꯃꯁꯤ ꯆꯪꯁꯤꯜꯂꯀꯥꯟꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯀꯗꯥꯏꯗ ꯄꯨꯗꯣꯏꯅꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯊꯤꯒꯠꯂꯒ ꯇꯧꯕꯁꯦ ꯑꯩ ꯃꯣꯠꯇꯗꯤ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯄꯅꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯥꯏꯒꯤ ꯂꯦꯚꯦꯜ ꯑꯣꯐ ꯑꯋꯦꯔꯅꯦꯁꯁꯤ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡꯁꯤꯡꯁꯤ ꯆꯍꯤ ꯀꯌꯥꯗꯩꯅ ꯀꯌꯥ ꯐꯥꯎꯕ ꯑꯉꯥꯡꯁꯤꯡꯁꯤ ꯃꯄꯥꯟꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯄꯟꯈꯤꯕꯗꯣ ꯁꯤꯒꯤ ꯑꯊꯤꯡꯕ ꯂꯩꯕꯁꯤꯒꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯥꯏꯜ ꯋꯦꯜꯐꯤꯌꯔ ꯀꯃꯤꯇꯤ ꯍꯥꯏꯗꯅ ꯂꯩꯀꯣ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯈꯥꯗ ꯁꯤꯒꯤ ꯀꯃꯤꯇꯤꯁꯤꯒꯤ ꯅꯣꯂꯦꯖ ꯃꯈꯣꯏꯗꯒꯤ ꯅꯣꯂꯦꯖ ꯂꯧꯕ ꯑꯃ ꯍꯥꯏꯗꯤ ꯏꯟꯐꯣꯔꯝ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯀꯃꯤꯇꯤꯒꯤ ꯑꯌꯥꯕ ꯌꯥꯎꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯨ ꯂꯩꯕꯅꯤꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯁꯂꯥꯃꯤꯛꯀꯤ ꯁ꯭ꯇꯗꯤ ꯇꯧꯕ ꯄꯨꯅꯅꯕ ꯇꯧꯕꯒꯤ ꯁꯥꯏꯠꯁꯤꯗ ꯈꯤꯇꯪ ꯅꯣꯂꯦꯖꯁꯦ ꯋꯥꯠꯍꯧꯕ꯭ꯔꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯈꯪꯗꯕꯗꯒꯤ ꯄꯨꯕꯁꯨ ꯑꯣꯏꯅꯦꯕ ꯑꯗꯨꯅ ꯂꯦꯚꯦꯜ ꯑꯣꯐ ꯑꯋꯦꯔꯅꯦꯁ ꯋꯥꯡꯈꯠꯅꯕ ꯑꯩꯈꯣꯏ ꯑꯣꯟ ꯋꯥꯟ ꯍꯦꯟ ꯑꯩꯈꯣꯏ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯗꯨꯕꯨ ꯇ꯭ꯔꯥꯐꯤꯀꯤꯡꯁꯤ 2008ꯇꯒꯤ ꯍꯧꯅ ꯌꯥꯝ ꯁꯥꯊꯤꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯁꯤꯡꯒꯥꯄꯨꯔ ꯃꯥꯂꯦꯁꯤꯌꯥꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ 5 ꯑꯁꯥꯝꯗꯒꯤ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯃꯔꯨꯑꯣꯏꯅ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ 4 ꯁꯤꯡꯒꯥꯄꯨꯔꯗ ꯗꯣꯃꯦꯁꯇꯤꯛ ꯍꯦꯜꯄꯔ ꯑꯣꯏꯅ ꯄꯨꯕꯅꯦꯅ ꯄꯨꯔꯒ ꯃꯐꯝꯗꯨꯗꯒꯤ ꯑꯃꯨꯛ ꯃꯥꯂꯦꯁꯤꯌꯥ ꯇꯥꯔꯀꯥꯟꯁꯤꯗ ꯃꯣꯏꯁꯦ ꯁꯦꯛꯁ ꯇ꯭ꯔꯦꯗꯇ ꯄꯨꯔꯛꯅꯕꯒꯤ ꯑꯆꯧꯕ ꯀꯩꯅꯣ ꯑꯃ ꯂꯩꯈꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯆꯤꯡꯇꯝ ꯈꯨꯗꯤꯡꯃꯛꯅ ꯇꯧꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯁꯤ ꯃꯥꯂꯦꯁꯤꯌꯥꯗꯒꯤ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯟ ꯍꯥꯏ ꯀꯃꯤꯁꯟ ꯁꯤꯇꯤꯡ ꯏꯟ ꯃꯥꯂꯦꯁꯤꯌꯥ ꯑꯗꯨ ꯃꯥꯂꯦꯁꯤꯌꯥꯒꯤ ꯀꯃꯤꯁꯟ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯐꯝꯃꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯉꯥꯡꯁꯤꯡꯁꯦ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯩꯕꯗꯤ ꯇ꯭ꯔꯥꯐꯤꯀꯤꯡꯁꯦ 2004ꯗꯒꯤ ꯗꯥꯇꯥ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯃꯃꯥꯡꯒꯤ ꯁ꯭ꯇꯗꯤ ꯇꯧꯕ ꯋꯥꯅꯤ ꯑꯗꯨ ꯁ꯭ꯇꯤꯜ ꯇ꯭ꯔꯥꯐꯤꯀꯤꯡꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯣꯔꯒꯅꯥꯏꯖ ꯀ꯭ꯔꯥꯏꯝꯗꯣ ꯑꯣꯏꯕꯅꯤna ꯁꯦꯟ ꯌꯥꯝ ꯐꯪꯕ ꯕꯤꯖꯤꯅꯦꯁꯀꯤ ꯀꯩ ꯍꯥꯏꯅꯤ ꯗ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯕꯤꯖꯤꯅꯦꯁꯁꯤ ꯑꯩꯈꯣꯏ ꯁ꯭ꯃꯣꯜ ꯑꯥꯔꯝꯁ ꯗꯦꯟ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯦꯟ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯁꯤ ꯑꯣꯏꯔꯤꯑꯕ ꯑꯗꯨꯅ ꯃꯁꯤ ꯇ꯭ꯔꯥꯐꯤꯀꯤꯡꯁꯦ ꯑꯗꯨꯝ ꯁ꯭ꯇꯤꯜ ꯆꯠꯊꯔꯤ ꯍꯥꯏꯅ ꯑꯩ ꯂꯧꯖꯅꯤꯡꯉꯤ ꯀꯩꯅꯣ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯌꯥꯝ ꯂꯩꯌꯦꯕ ꯇꯧꯕꯗꯕꯨ ꯁꯣꯐꯥ ꯋꯤ ꯗꯣꯟ ꯍꯦꯞ ꯗ ꯀꯔꯤ ꯍꯥꯏꯅꯤ ꯗꯤꯇꯦꯜ ꯗꯥꯇꯥꯗꯣ ꯁ꯭ꯇꯗꯤ ꯇꯧꯕꯒꯤ ꯄꯣꯠꯁꯤꯗꯤ ꯋꯥꯠꯄꯅꯤꯅ ꯃꯦꯟꯗꯤ ꯇ꯭ꯔꯥꯐꯤꯀꯤꯡꯁꯦ ꯊꯤꯡꯅꯅꯕ ꯐꯅ ꯃꯦꯀꯥꯅꯤꯖꯝ ꯄꯨꯊꯣꯛꯔꯒꯁꯨ ꯌꯦꯁ ꯍꯟꯊꯔꯝꯒꯅꯤ ꯑꯗꯨꯕꯨ ꯁꯤꯁꯨ ꯌꯥꯝ ꯑꯣꯔꯒꯅꯥꯏꯖ ꯀ꯭ꯔꯥꯏꯝ ꯑꯣꯏꯕꯅꯤꯅ ꯃꯣꯏꯁꯨ ꯁꯝꯍꯥꯎ ꯄꯨꯅꯅꯕꯒꯤ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯤꯁꯦ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯔꯥꯖꯥꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯦꯖ ꯑꯦ ꯖꯣꯏꯟ ꯏꯗꯤꯇꯔꯅꯤ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯍꯥꯏꯐꯦꯠ ꯁꯨꯝ ꯉꯔꯥꯡ ꯑꯗꯨꯝ ꯅꯩꯅꯕꯤꯔꯝꯒꯅꯦꯅ ꯈꯜꯂꯤ ꯈꯕꯔꯗꯁꯨ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇꯁꯨ ꯁꯨꯝ ꯌꯥꯎꯏ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯨꯝ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯑꯗꯨꯝ ꯃꯣꯠ ꯊꯝꯕꯤꯈ꯭ꯔꯦ ꯃꯗꯨꯗꯤ ꯉꯔꯥꯡꯒꯤ ꯇꯧꯕꯁꯦ ꯇꯁꯦꯡꯕꯗꯤ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯃꯅꯤꯄꯨꯔ ꯑꯦꯟ ꯏꯟꯗꯤꯌꯥ ꯅꯣꯔꯠꯁꯤꯗ ꯌꯥꯝ ꯑꯂꯥꯔꯃꯤꯡ ꯑꯣꯏꯕꯅꯤꯅ ꯆꯪꯁꯤꯟꯗꯕ ꯊꯤꯍꯧꯗꯕ ꯑꯗꯒꯤ ꯈꯪꯍꯧꯗꯕ ꯌꯥꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯃꯤꯁꯟꯁꯤ ꯁ꯭ꯇꯦꯞ ꯏꯟ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯁꯝꯅ ꯀꯔꯥꯏꯗꯅꯣꯃ
ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯤꯁꯤ ꯁ꯭ꯋꯥꯏꯁꯤ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤꯗ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄꯒꯤ ꯋꯥꯐꯝ ꯈꯔ ꯂꯥꯛꯄ ꯃꯥꯜꯂꯦ ꯃꯣꯏ ꯁꯣꯛꯄꯗꯨꯁꯨ ꯃꯔꯝꯗꯤ ꯁꯣꯏ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯤ ꯀꯗꯥꯏꯗꯒꯤ ꯁꯣꯛꯂꯛꯄꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯟꯚꯤꯟꯁꯤꯡ ꯋꯥꯠꯄꯅꯔꯥ ꯀꯔꯤ ꯋꯥꯠꯄꯅ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯔꯥꯖꯥꯗꯒꯤ ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯗꯤ ꯊꯣꯛꯑꯦ ꯄꯣꯠ ꯃꯣꯏꯁꯨ ꯑꯗꯨꯝ ꯈꯔ ꯉꯥꯡꯉꯦ ꯑꯗꯨꯒ ꯁ꯭ꯇꯦꯞ ꯏꯟꯗꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤꯅ ꯇꯧꯗꯤ ꯇꯧꯔꯨꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯑꯦ ꯁ꯭ꯋꯥꯏꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯍꯣꯏ ꯐꯅꯤ ꯍꯥꯏꯖꯒꯦ ꯉꯔꯥꯡꯒꯤ ꯆꯥꯎꯔꯥꯛꯄ ꯁꯛꯇꯝ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯉꯁꯤꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯡꯗꯒꯤꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯂꯥꯛꯏꯕ ꯄꯣꯠꯇꯤ ꯉꯔꯥꯡꯁꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜ ꯔꯥꯏꯠꯁꯀꯤ ꯆꯤꯌꯔꯄꯔꯁꯟꯁꯨ ꯎꯅꯖꯩ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯒꯥꯔꯖꯤꯌꯥꯟꯅꯆꯤꯡꯕꯁꯨ ꯑꯌꯥꯝꯕ ꯑꯗꯨꯝ ꯎꯅꯩ ꯑꯗ ꯆꯥꯏꯜ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯋꯥꯐꯝꯁꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ MCPCRꯒꯤ ꯃꯦꯝꯕꯔꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗ ꯋꯥꯠꯁꯀꯤ ꯏꯆꯦꯃꯅꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯔꯦ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯣꯠꯇꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯖꯤꯌꯥꯟꯁꯤꯡ ꯑꯃꯗꯤ ꯀꯩꯅꯣꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄ ꯃꯥꯟꯕ ꯋꯥꯐꯝ ꯈꯔ ꯉꯔꯥꯡ ꯐꯣꯡꯗꯣꯛꯑꯝꯕ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯄ ꯊꯦꯡꯅꯩ ꯃꯣꯏꯅ ꯐꯣꯡꯗꯣꯛꯏꯕꯒꯤ ꯃꯔꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯂꯤꯂꯣꯡ ꯑꯗꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯁꯟꯊꯦꯜ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯑꯉꯥꯡ 12 ꯈꯛ ꯃꯣꯏꯒꯤ ꯔꯣꯖꯥ ꯃꯃꯥꯡꯒꯤ ꯁꯨꯇꯤ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯣꯖꯥ ꯂꯣꯏꯔꯒ ꯃꯊꯪꯒꯤ ꯁꯦꯁꯟ ꯍꯧꯕ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯈꯔ ꯆꯨꯝꯅ ꯍꯥꯟꯅꯁꯨ ꯇꯝꯃꯨꯔꯕ ꯃꯍꯩꯔꯣꯏ ꯈꯔꯅ ꯂꯨꯆꯤꯡꯉꯒ ꯑꯦꯌꯥꯔꯄꯣꯔꯠꯇ ꯀꯥꯈꯠꯀꯦ ꯇꯧꯔꯝꯕꯗꯒꯤ ꯉꯁꯥꯏ ꯍꯥꯏꯕꯤꯕ ꯑꯉꯥꯡ ꯑꯃ ꯀꯞꯄꯗꯒꯤ ꯑꯃꯨꯛ ꯑꯉꯥꯡꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯒꯤ CICFꯅ ꯆꯥꯏꯜ ꯂꯥꯏꯟꯗ ꯄꯥꯎ ꯄꯤꯔꯛꯑꯒ ꯑꯃꯨꯛ ꯆꯥꯏꯜ ꯂꯥꯏꯟꯅ ꯑꯩꯈꯣꯏꯒꯤ MCPCRꯒꯤ ꯀꯩꯅꯣꯁꯤꯡꯗ ꯁ꯭ꯇꯥꯐꯁꯤꯡꯗ ꯄꯥꯎ ꯍꯥꯏꯔꯒ ꯑꯃꯨꯛ ꯄꯤꯛꯑꯞ ꯇꯧꯕꯒꯤ ꯄꯣꯠꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯣꯠꯇꯤ ꯃꯣꯏꯅ ꯍꯪꯕꯗ ꯒꯥꯔꯖꯤꯌꯥꯟꯁꯤꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯑꯉꯥꯡ ꯑꯃꯅ ꯃꯥꯒꯤ ꯐꯥꯗꯔ ꯑꯃꯗ ꯐꯣꯟ ꯇꯧꯔꯛꯏ ꯍꯥꯏ ꯑꯗ ꯐꯣꯟ ꯇꯧꯔꯛꯄꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯒꯥꯔꯖꯤꯌꯥꯟꯁꯤꯅ ꯑꯌꯥꯕ ꯂꯧꯔꯒ ꯑꯦꯌꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯆꯪꯕ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯗꯤ ꯃꯣꯏꯅ ꯎꯕꯗꯁꯨ ꯑꯉꯥꯡ ꯈꯔꯁꯨ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯑꯗꯩ ꯁꯤꯗꯩ ꯍꯦꯟꯅ ꯄꯤꯛꯄꯁꯨ ꯆꯠꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯣꯏꯗ ꯐꯥꯎꯔꯤꯕ ꯁꯦꯟꯇꯤꯃꯦꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯨꯔꯇꯥ ꯁꯦꯠꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯩꯖꯃꯥ ꯂꯤꯠꯄ ꯀꯣꯛꯇ ꯇꯨꯄꯤ ꯎꯞꯄ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯑꯇꯝꯅꯅ ꯆꯠꯍꯟꯗꯦ ꯍꯥꯏꯕꯒꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯧꯂꯨꯕꯤꯁꯤꯡꯒꯨꯝꯕꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯝ ꯉꯔꯥꯡꯒꯤ ꯃꯤꯐꯝꯗꯨꯗ ꯑꯗꯨꯝ ꯐꯣꯡꯗꯣꯛꯑꯝꯃꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄ ꯄꯣꯠꯁꯤꯅ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ MCPCRꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯁꯤ ꯂꯩꯔꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯔꯨꯂꯤꯡ ꯂꯩꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝꯕꯒꯤ ꯄꯣꯠꯁꯤ ꯈꯔ ꯆꯅꯩꯅꯕ ꯑꯣꯐꯤꯁꯇꯁꯨ ꯈꯔ ꯑꯗꯨꯝ ꯂꯩꯈꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯃ ꯁꯨꯝ ꯊꯝꯖꯔꯀꯥꯟꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯅ ꯍꯧꯖꯤꯛꯀꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯔꯨꯂꯤꯡꯁꯦ electronic media print media ꯍꯥꯟꯅ aware ꯑꯣꯏꯕ ꯑꯃ ꯂꯩꯈꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯕ ꯑꯗꯣ ꯃꯁꯤ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯗꯅ ꯖꯤꯡꯒꯜ ꯊꯥꯗꯅ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯄꯥꯟꯒꯤ ꯃꯣꯏꯅꯁꯨ ꯊꯤꯕꯌꯥꯏ ꯂꯝꯗꯝꯁꯤꯗꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯄꯥꯟꯒꯤ ꯇꯣꯉꯥꯟꯕ UPꯅꯆꯤꯡꯕ ꯗꯤꯌꯣꯕꯟ ꯀꯥꯏꯅ ꯂꯩ ꯍꯥꯏꯖꯔꯤꯕꯀꯣ ꯃꯣꯏꯁꯤꯗꯩꯁꯤꯗ ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯍꯥꯏꯗꯤ ꯔꯤꯂꯤꯖꯤꯌꯁ ꯏꯗꯨꯀꯦꯁꯟ ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯁ꯭ꯀꯣꯂꯔ ꯍꯥꯏꯇꯥꯔꯦ ꯃꯧꯂꯨꯕꯤ ꯍꯥꯏꯕ ꯀꯣꯔꯁꯁꯤ ꯌꯥꯝ ꯇꯦꯟꯕ ꯃꯇꯝ ꯂꯩ ꯆꯍꯤ 5ꯒꯤ ꯑꯗꯩ 8ꯒꯤ 11ꯒꯤ ꯑꯗꯒꯤ ꯍꯥꯐꯤꯖ ꯇꯝꯕ ꯀꯥꯏꯅꯁꯨ ꯉꯔꯥꯡ ꯍꯥꯏꯕꯗ ꯍꯥꯏꯐꯦꯠ ꯀꯨꯔꯥꯟ ꯆꯤꯟꯐꯥ ꯄꯨꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯈꯔ ꯑꯗꯨꯝ ꯂꯩꯅꯕ ꯄꯣꯠ ꯑꯃ ꯂꯩꯕꯅꯤ나 ꯃꯁꯤꯒꯤ ꯂꯤꯁꯥꯡꯁꯤꯅ ꯁꯨꯝ ꯕꯦꯖ ꯅꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯂꯒ ꯇꯝꯈꯤꯕ ꯄꯣꯠꯅꯤꯅ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯅ ꯃꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗꯁꯨ ꯊꯥꯕ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯃꯣꯠꯇ ꯑꯗꯣ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯇꯁꯦꯡꯅ ꯉꯔꯥꯡꯒꯤ ꯄꯣꯠꯁꯤ ꯈꯪꯗꯕꯗꯒꯤ ꯆꯠꯄ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯣꯏꯅ ꯍꯥꯏꯕ ꯋꯥꯔꯤꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯃꯁꯤꯒꯤ ꯅꯣꯂꯦꯖꯁꯤ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯜꯇꯔꯅꯦꯇꯤቭ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃ ꯇꯧꯕꯤꯌꯨ ꯐꯔꯦ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯤꯔꯣ ꯃꯣꯏꯗꯤ ꯁꯦꯗꯨꯜ ꯇꯥꯏꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯒꯤ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯑꯗꯩ ꯃꯣꯏꯗ ꯍꯥꯟꯅ ꯁꯨꯇꯤꯁꯤ ꯔꯣꯖꯥꯒꯤ ꯊꯥ ꯑꯃꯒꯤ ꯁꯨꯇꯤ ꯊꯣꯛꯅꯔꯛꯄ ꯑꯗꯨꯅ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯒꯗꯕ ꯑꯗꯒꯤ ꯅꯦꯛꯁ ꯁꯦꯁꯟ ꯑꯃ ꯍꯧꯕꯒꯤ ꯄꯣꯠꯁꯤ ꯂꯩꯕꯅꯤꯅ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯥꯏꯗꯅꯕ ꯍꯌꯦꯡꯁꯤ ꯆꯠꯇ꯭ꯔꯒꯗꯤ ꯇ꯭ꯔꯦꯟꯒꯤ ꯔꯤꯖꯥꯔꯕꯦꯁꯟ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯀꯥꯏꯊꯔꯛꯑꯅꯤ ꯃꯊꯪ ꯑꯗꯨꯅ ꯃꯇꯝ ꯀꯌꯥꯝ ꯑꯥꯗꯒꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯇ꯭ꯔꯦꯟꯒꯤ ꯔꯤꯖꯥꯔꯕꯦꯁꯟ ꯇꯤꯀꯦꯠꯁꯤ ꯀꯛꯑꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯐꯣꯡꯗꯣꯛꯑꯦꯕ ꯑꯗꯨꯅ ꯁꯤꯋꯥꯏꯁꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ
makha tabada moigi sentiment se kadai phu yorge ha matamda guardian association semgre aduga hayeng si sit and protest tawrani haibagi pawma ina impact tv gi analysis la amdai da akhoi chela hore haijari bako adu sida mapangan kallaba meiti pangal organization sing pangal student organization anjuman islai muasara popular front of india manipur state na chingba hairi ba mapangan kallaba meiti pangan gi lup sing sina saugat kani hairi adu sigi matang si moina ngarang di habani pungni funi pan gi manungda alternative arrangement ama tawdragadi moi akan makhongjing chathagani habasi ngasi gi pause sing da sodum yaure aduna hojik hayengi sit and protest da makha taba kari tawgadage haibudusu amu khanani hairi adu swai matang sida hojik lairiba potdi government na issue si khangbiraga yamna haisingna loisila hudragadi makha taba ban na singba tongan ba aidi manipur da ban tawbai siam toimalle aduna masigi akai atoi thoktringi da yamna haisingna masigi problem si loisin hobuna yam hena masigi lebaki wona su phagani aduga hairiba maitei bangal community da yamna sentiment sokpana maram oiraga mokoina se kurta setpa adai pajma litpa tupi upa haiba posi deida hana maulubi tamdana leiraba maulubi mayam amana thamoi sokpagi wafam amusu kan phongdui aduna masigi posi hayengi posi da akanba yahu laoi haibasu tambangamde aduna hairiba sentiment si matam leiringai da madudi sini sumain tawbani sigi bhab tanadabani haibana singbadu natte sumaina hana mamang da leibani masigi aware oi hudabudugi potni masida kanasu kurta litpa pajma setpagi ofam na singba amata leite chumnagi misunderstanding amka leinakibani na hairi posi sumaina chatnakibani madumakti natte community mu hanthana yengba natte haibana singbagi posi asengba kenosi phawloigi haitaragadi hojiki leiribasi yamna tabthadabida moigi angang kun mathoisi athu matamda chathananaba authority na honabanuna tungda lagadaba problem mayamdagi kanbangam draina khanje okay okay kaidi sentiment kharadi soknobudi yaure aduga tangai phadana commission gi kari gi step in se su tawham thokpuduni haibagi potoni hojik leidi wafam se hojik se khoi gi manung hutna akhoi hojik amarom da tangkhai mu gokchalopagi timing du yore aduna hojik se mayamdagi ai aten bu break amtang lojage aduna ni jage akhoi break ki matungda amuk yam thun hanjarake impact tibu adumuk miyeng taduna leibiyo lamdam asida leiriba miyanggi nungairba paujel mathangda adomna delhi cheppa matamda look at is hospitality services na adongi service ta leizare lamdam asigi miyamna delhi da laklaga leifam chafam koithi thibagi mathau tadre ethnic cuisine budget price ta premium room sing ac gi kudong chaba amadi unlimited wifi broadband internet services ki kudong chaba yarba leifam ne mafam asida transport ki kudong chaba su pizari akopa marol gi damak look at is hospitality services f96 manish global malls sector 22 dwarka new delhi da contact to view please contact C9990555302 or 0982181943. Look at Taste. Assurance redefined. break ki matungda miyeng tabiro punapu amuk handa taram nokchari makha tarakpada aina amuka ngasai gi lakchaning si rajada yes sentiment sokpa khotpa wakhan nungai taba aduga khitang kainoma di thoi haibani swaida as a senior reporter amoina aina rajada ni hangjaning base ngarangi da commission gi ngasai gi manipur commission for protection of child rights ki ngasai gi step in angang sing si masak id kari gi damukta chatpano khotpano khangduk nambagi mahogi tawreiba khongthang se raja gi view da masi kamai ubi masi tawham thokpane khanbi bra natragana masi unnecessarily create id problem create tawre ga khanbi bra kari khanbi masi akhoi manipur commission for protection of child rights na tawriba thabak se yama tangai phadaba tawpham thokpa thaba amani haina lojeiba adubu
ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯀꯝꯃꯨꯅꯤꯇꯤꯅꯗꯤ MCPCR ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏꯑꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯗꯣ ꯄꯣꯠꯁꯤ ꯑꯗꯣ ꯃꯁꯤ ꯈꯪꯉꯝ ꯇꯥꯔꯒꯗꯤ ꯃꯣꯏꯁꯤ ꯑꯦꯋꯦꯌꯔ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯁꯤꯗ ꯉꯔꯥꯡ ꯑꯩꯈꯣꯏ ꯆꯤꯌꯔꯄꯔꯁꯟꯅ ꯑꯩ ꯎꯅꯕꯗ ꯍꯥꯏꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯩꯅꯣꯁꯤꯡꯗꯒꯤ ꯀꯩꯅꯣ Child welfare ꯀꯃꯤꯇꯤꯒꯤ ꯕꯣꯗꯤꯗꯒꯤ ꯑꯌꯥꯕ ꯂꯧꯕ ꯈꯣꯠꯄꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯃꯣꯏꯁꯨ ꯑꯋꯥꯕ ꯑꯣꯏꯔꯝꯗꯕ ꯌꯥꯏꯑꯕ ꯑꯗꯨꯗ ꯆꯤꯌꯔꯄꯔꯁꯟꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃꯁꯨ ꯍꯥꯏ ꯃꯁꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯗꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤ ꯑꯗꯨ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯁꯤꯒꯨꯝꯕꯒꯤ ꯀꯦꯁꯁꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯃꯥꯅ ꯍꯥꯏꯕꯤꯌꯦꯕꯀꯣ ꯑꯗꯨꯗꯅꯦ ꯉꯁꯥꯏ ꯑꯍꯧꯕꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤ ꯔꯨꯂꯤꯡ ꯑꯃ ꯂꯩꯔꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯚꯥꯁ ꯄꯥꯕ꯭ꯂꯤꯁꯥꯏꯖ ꯇꯧꯈꯤꯗꯕ ꯍꯥꯏꯗꯤ ꯁꯣꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ MCPCR ꯅꯠꯇꯦ ꯑꯗꯒꯤ ꯃꯄꯥꯟꯗ ꯆꯠꯀꯦ ꯇꯧꯔꯨꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯨ ꯅꯠꯇꯦ ꯃꯣꯏ ꯒꯥꯔꯖꯤꯌꯟ ꯄꯦꯔꯦꯟꯁꯨ ꯅꯠꯇꯦꯕ ꯁꯤꯁꯇꯦꯝꯅꯦꯕ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯒꯣꯔꯃꯦꯟꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯁꯥꯟꯅꯍꯧꯗꯕ ꯑꯃ ꯂꯩꯔꯦꯕ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯒꯗꯤ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯏꯒ ꯍꯥꯏꯕ ꯆꯨꯝꯅ ꯆꯦꯗ ꯁꯨꯝ ꯂꯩꯕ ꯔꯨꯂꯤꯡꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯃꯗꯨ ꯈꯪꯍꯧꯗꯕꯗꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯣꯛꯄꯅꯤ ꯇꯁꯦꯡꯅ MCPCRꯅ ꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀ꯭रिꯌꯦꯠ ꯇꯧꯕ ꯅꯠꯇꯦ ꯃꯣꯏꯒꯤꯗꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯑꯃꯈꯛ ꯐꯣꯂꯣ ꯇꯧꯕꯅꯦꯕ Okay, thank you. ꯃꯔꯛꯇꯅ ꯁꯤꯁꯤꯗꯅꯦ ꯑꯗꯨꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯁꯦ ꯈꯔꯗꯤ ꯇꯧꯈꯤ ꯌꯥꯝꯅ ꯁꯥꯡꯅ ꯀꯨꯏꯅ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯔꯦꯗꯤꯑꯣꯗ ꯀꯩꯗ ꯂꯥꯎꯈꯤꯕ ꯈꯔꯗꯤ ꯑꯩ ꯇꯥꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯈꯔꯗꯤ ꯇꯧꯋꯤ ꯑꯗꯨꯕꯨ ꯏꯟꯗꯦꯞ ꯃꯁꯤ ꯌꯥꯝꯅ ꯈꯔꯗꯤ ꯀꯟꯇꯤꯅ꯭ꯌꯨꯁꯟꯁꯤ ꯐꯖꯅ ꯇꯧꯈ꯭ꯔꯦ ꯆꯠꯊꯕ ꯑꯗꯨꯒ ꯑꯃ ꯗꯔꯀꯥꯔ ꯃꯗꯨ ꯇꯥꯏ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯆꯥꯡ ꯆꯠꯅꯕꯗ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯒꯤ ꯗꯔꯀꯥꯔ ꯇꯉꯥꯏ ꯇꯥꯏ ꯐꯗꯕꯗꯨꯅꯤ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯑꯗꯣ ꯃꯦꯟꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯔꯥꯖꯥꯒꯤ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯍꯥꯏꯗꯤ ꯑꯣꯕꯖꯔꯕꯦꯁꯟꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯊꯝꯕꯤꯔꯤꯕ ꯑꯣꯕꯖꯔꯕꯦꯁꯟꯗꯣ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯔꯥꯡꯈꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯅ ꯑꯍꯥꯟꯕꯗꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯌꯦꯡꯉꯛꯄꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯇꯝꯄꯥꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ꯃꯄꯥꯟꯗ ꯄꯨꯔꯝꯒꯦ ꯇꯧꯕꯗꯒꯤ ꯊꯤꯡꯍꯧꯕ ꯑꯥꯗ ꯂꯩꯈ꯭ꯔꯀꯥꯟꯗ ꯐꯤꯕꯝ ꯃꯈꯣꯏꯁꯤꯡꯁꯦ ꯆꯥꯗꯅ ꯍꯜꯂꯛꯄ ꯇꯣꯉꯥꯟꯕ ꯗꯣꯃꯦꯁꯇꯤꯛ ꯁꯥꯔꯚꯦꯟꯗ ꯁꯤꯖꯤꯟꯅꯔꯝꯕ ꯏꯚꯟ ꯁꯦꯛꯁꯨꯋꯦꯜ ꯇ꯭ꯔꯦꯠꯇ ꯏꯚꯟ ꯄꯨꯒꯦ ꯇꯧꯔꯝꯕ ꯐꯥꯎ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯗꯨꯒ ꯉꯔꯥꯡꯃꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯇꯝꯅꯅ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯋꯥꯈꯜꯒꯤꯗꯤ ꯑꯩꯅ ꯈꯟꯕꯗ ꯃꯁꯤ ꯑꯦꯖ ꯑꯦ ꯑꯩꯁꯨ ꯁꯦꯅꯤꯌꯔ ꯔꯤꯄꯣꯔꯇꯔ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤ ꯃꯣꯠꯁꯤꯃꯗꯤ ꯃꯁꯤ ꯃꯗꯨ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯦꯅꯁꯨ ꯈꯟꯕꯤꯔꯨꯅꯨ ꯑꯗꯨꯒ ꯊꯣꯛꯄ ꯊꯧꯗꯣꯛꯇꯤ ꯌꯥꯝ ꯂꯩꯈ꯭ꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯉꯥꯏ ꯐꯗꯅ ꯄꯥꯏꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯏꯁꯥꯗ ꯄꯦꯟꯗꯕ ꯀꯌా ꯐꯥꯎꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯑꯗꯨꯒ ꯑꯣꯖꯥ ꯃꯣꯟꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯉꯁꯥꯏ ꯑꯉꯥꯡꯁꯤꯡꯁꯤ ꯁ꯭ꯇꯤꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯏ ꯄꯦꯔꯦꯟꯁꯇ ꯁꯤꯟꯅꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯟ ꯀꯦꯁ ꯃꯣꯏꯅ ꯃꯈꯥ ꯇꯥꯅ ꯆꯠꯅꯤꯡꯉꯛꯑꯒꯗꯤ ꯃꯥꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜ ꯋꯦꯜꯐꯤꯌꯔ ꯀꯃꯤꯇꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯕ ꯈꯣꯠꯄꯒꯤ ꯑꯗꯨꯋꯥꯏꯗꯨ ꯑꯦꯗꯚꯥꯏꯁ ꯇꯧꯕꯤꯈ꯭ꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯦ ꯍꯧꯖꯤꯛꯁꯦ ꯉꯁꯤ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃ ꯑꯩꯈꯣꯏ ꯆꯦꯌꯔꯄꯔꯁꯟꯅ ꯆꯦꯌꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯥꯏꯜ ꯋꯦꯜꯐꯤꯌꯔ ꯀꯃꯤꯇꯤꯁꯤꯡꯒꯤ ꯂꯩꯔꯤꯕ ꯀꯟꯁꯔꯟ ꯃꯦꯝꯕꯔꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯃꯤꯇꯤꯡ ꯑꯃ ꯇꯧꯈꯤ ꯃꯤꯇꯤꯡꯁꯤꯗ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯍꯧꯖꯤꯛꯀꯤ ꯀꯟꯁꯔꯟ 21 ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯂꯩꯔꯤꯕ ꯂꯣꯀꯦꯁꯟ ꯑꯌꯥꯝꯕꯅ ꯊꯧꯕꯥꯜꯒ ꯏꯝꯐꯥꯜ ꯋꯦꯁꯀꯗ ꯑꯣꯏꯅ ꯑꯌꯥꯝꯕ ꯑꯣꯏ ꯑꯗꯨꯅ ꯀꯟꯁꯔꯟ ꯍꯥꯏꯔꯤꯕ CWCꯁꯤꯡꯁꯤꯗꯒꯤ ꯃꯣꯏꯒꯤ ꯐꯣꯔꯃꯦꯠ ꯑꯃ ꯂꯩ ꯐꯣꯔꯃꯦꯠꯇꯣ ꯃꯦꯟꯁꯤꯟꯗꯅ ꯑꯗꯒꯤ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗꯁꯦ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯦꯟ ꯑꯣꯊꯣꯔꯤꯇꯤ ꯑꯃꯒꯤ ꯋꯤꯠꯅꯦꯁ ꯑꯃ ꯑꯣꯏꯅ ꯁꯤꯒꯅꯦꯆꯔ ꯑꯩ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯈꯪꯉꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯐꯣꯔꯃꯦꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯣꯜꯃꯣꯁ ꯐꯤꯜ ꯑꯞ ꯇꯧꯗꯅ ꯈꯣꯠꯇꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯑꯗꯒꯤ CWCꯒꯤ ꯄ꯭ꯔꯣꯄꯔ ꯁꯤꯜ ꯑꯦꯟ ꯚꯦꯔꯤꯐꯤꯀꯦꯁꯟꯗꯣ ꯇꯧꯔꯒ ꯆꯦ ꯆꯥꯡꯁꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯑꯣꯜꯃꯣꯁ ꯑꯌꯥꯝꯕ ꯃꯣꯏ ꯑꯁꯤ ꯆꯠꯅꯈ꯭ꯔꯒ ꯃꯣꯏ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯈꯟꯖꯕꯗ ꯁꯣꯏꯗꯅ ꯂꯣꯏꯗꯧ ꯃꯥꯜꯂꯦꯅ ꯑꯩ ꯈꯟꯖꯩ ꯑꯗꯨꯒ ꯑꯩ ꯖꯁ ꯑꯦꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯔꯥꯖꯥꯒꯤ ꯄꯣꯏꯟꯠꯇ ꯑꯩꯅ ꯑꯦꯗ ꯇꯧꯖꯅꯤꯡꯕꯁꯦ ꯌꯦꯁ ꯌꯥꯝ ꯆꯨꯝꯃꯤ ꯑꯋꯦꯔꯅꯦꯁꯀꯤ ꯂꯦꯚꯦꯜꯁꯦ ꯌꯥꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯄꯣꯔ ꯑꯣꯏꯔꯤ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛꯀꯤꯡꯒꯤ ꯋꯥꯐꯝ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯑꯦꯛꯠꯁ ꯂꯥꯛꯏ ꯁꯝꯅ ꯍꯥꯏꯔꯕꯗ RTEꯒꯤ ꯔꯥꯏꯠ ꯇꯨ ꯑꯦꯖꯨꯀꯦꯁꯟ ꯐ꯭ꯔꯤ ꯑꯦꯟड ꯀꯝꯄꯜꯁꯔꯤ ꯑꯦꯖꯨꯀꯦꯁꯟ ꯄꯣꯛꯁꯣ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯆꯥꯏꯜ ꯐ꯭ꯔꯣꯝ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯨꯋꯦꯜ ꯑꯣꯐꯦꯟꯁ ꯀꯣ ꯁꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯒꯤ ꯑꯅꯧꯕ ꯑꯦꯛꯠ ꯂꯩꯕꯅꯤ ꯏꯚꯟ ꯄꯨꯂꯤꯁꯄꯨ ꯈꯪꯗꯦꯕ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁꯄꯨ ꯈꯪꯗꯗꯅ ꯑꯩꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯁꯤꯗ ꯑꯣꯜꯃꯣꯁ ꯑꯦꯚ꯭री ꯗꯤꯁꯇ꯭ꯔꯤꯛ ꯑꯩꯈꯣꯏ ꯀꯚꯔ ꯇꯧꯔꯦ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯛ ꯋꯥꯠꯍꯧꯔꯤ ꯑꯩꯈꯣꯏ ꯁꯦꯅꯥꯄꯇꯤ ꯆꯥꯟꯗꯦꯜ ꯑꯗꯒꯤ
Bisempur, Imphal West, Kaika Am, Loimak Akoina Hariba training programs for especially for Hariba Koi Police Department, Amasung Koi CWC, DCPU Mam Singi, Anoba Act like the Kai Hari, Kamai Tauri, even Pokso Gi Act even police the FIR low the Bataragadi, even police low the police punishable or Pegi Bayama Yauri, Aduna Hariba Anoba Act the police book aware with the Benina. Hariba koi prajadi amuk hena sigi awareness se tangai phadana changi aduna hariba concerned department sing adigi labor department gi oro child labor gi oro amagi oro department ma'am sing sigi coordination and hariba public ta awareness program se tangai phadana ai support tawje oi raja gi hariba wafam je hoi awareness se am kanna darkar le even hoina Hana Mamangi Ladiba, Koi More the conductor room matamda, Moregi police ma'am sing Exibu Poxo, Axi lay book, Kang the Mamuju Yaromi. And then Moida Hadiba Exida Angama rescue the womatamda, Pung Punmari Manunda, CWC the handover to Godobni, Hayabagi, Wapam Yaubodina, Police in Juboy Matasare, CWC Zikai de Lege, Mogi contact number Kadai Karino. Kanana Uiri, high visu information, they later wina, Moy the Jew handicap amoina, certainly Habiba, Adubo, Moising the Kadai, the handover to 24 hours, but the handover to the Sigi X the Habidi. Aduga handover to Godo Misakse, Koi Basak Kangdri, white telephone contact lately, Adugi lady, but see coordinations. I Tangai Padana. Hariba Home Department, Social Welfare Department, Labor Department, Sigi Labor Coordination se, mase tangai padana yamna darkar lei haibi wafam se ai thamjani. Okay. Awareness program duma tangai padana madum continue yam kanna changan mam mathau tare aduga coordination leina ba amaga paw phauno basi yam nungai na phauno ba khutuk to phauno ba yabagi system duma puthokpa ma tangai fadre habani yam bajabo observation ne. Ise huziki matang se amarom da hairadi yes ngarang si laik phobadagi oja montuna takpibada thoidongna madugumba trafficking gi karigi case tumadi natre haibagi investigation sathabada madumadi khangi haibani yam laik phoba haibatai in case oiramagadi ase oiram taragadi tungda in case phataba oiramo adagi step in togadaba mari lenaba department sing aduga leidiba commission sing se hayeng amu hairkadu si matam chana yenghukte kamai nan thokri no haisi achoba question namne adu ai gi poche yam luba kanodi wafam ne adu yes life phobane haibatai oiram daba simadi swice they say leidiba misunderstanding leidiba kholi sigi matangda as a ise su kuina thabak tobire women action for development gi kano secretary on thabak torok pasi kuire swice the praja sing the kari message pibining praja sing the su as well as akhoi gi government gi authorities sing the su presenting base saigi akhoi gi information se am lek oikre aduna saigi akhoi gi advertisement se ko akhoi gi for example mg nrgs hairene ko tha da pak na the na tawri hoardings khangde ma khangde tawri na aduna hook and corner akhoi kano se sensitize tongna bai damakta dugumba kare hani strategy mayam ama tawrakanda praja sing su gyan ta hanbam da ka ta then akhoi praja su praja sing se koi leitabani lairabani akhoi awareness program am tawkan thoklakte be yamna khwaidai luri se akhoi gi mindset haigadra mentality haigadra akhoi asoiba se awareness yam chatleko khoi sigi trafficking gi oiro degi human rights women's rights mayam si adu mi tholak se am wat leba adu khangna na bagi so khoi honaba mathau tare kaino da manipur degi angang puthoki base dum yamna puthokre ko still singapore malaysia topa mafam da angang mayam am lei haibase khoi still tare ba government ki side gi so angang sing lokthok na ba haibase pau phangba khara natana lokthoktri thingbagi honaba si su yang kana wat liko se khudba moina habda punishment amta pidriba ngasi bawda trafficker mayam am phagreba ngasai jacob hariba then deben kaina mayam am leikreba adum pastor mayam am su involve togi ngasi bawda makhoida conviction piba punishment piba se leiteba aduna trafficking se am maroiba podamok oibani na ngasai gi akhoi muslimism inaw singna so manipur da laiba angang khudima 7 sound oina thamba haibse government ki su mathawni praja akhoi gi su agent ngos ko laiba akhoi khudima ki angang sing se koina
ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕ ꯃꯈꯣꯏꯕꯨ ꯃꯥꯡꯈꯤꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯦ ꯑꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯝꯕꯗꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯣꯏ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯅꯠꯂꯝꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯔꯝꯕꯁꯤ ꯃꯌꯥꯝ ꯐꯔꯦꯀꯣ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯃꯣꯏꯅ ꯂꯩꯗꯣꯏꯕ ꯐꯤꯕꯝ ꯁꯤꯗꯒꯤ ꯆꯠꯈꯤꯕ ꯑꯉꯥꯡ ꯃꯁꯥ ꯃꯎ ꯐꯅ ꯆꯠꯈꯤꯕꯁꯤꯡꯁꯦ ꯑꯥꯗꯒꯤ ꯍꯜꯂꯛꯄ ꯀꯥꯟꯗ ꯑꯉꯥꯡꯁꯦ ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯣꯛꯑꯒ ꯂꯥꯛꯈꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ CISF ꯀꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯦꯇꯦꯟꯁꯟ ꯄꯤꯔꯒ ꯑꯉꯥꯡꯁꯤꯡꯁꯤ ꯀꯩꯅꯣ ꯇꯧꯍꯧꯕꯁꯦ ꯑꯩꯗꯤ ꯊꯥꯒꯠꯅꯤꯡꯉꯦꯕ ꯑꯃꯔꯣꯝꯗ ꯃꯥꯏꯟꯗꯤ ꯇꯧꯕꯤꯅꯤꯀꯣ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤꯅ ꯃꯥꯏꯟ ꯁꯤ ꯃꯨꯁꯂꯤꯝꯒꯤ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯃꯣꯏꯒꯤ ꯑꯦꯂꯥꯔꯠ ꯑꯣꯏꯕꯗꯣ ꯃꯣꯏꯒꯤ ꯑꯦꯟꯇꯤ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ Okay, ꯂꯩꯕ sorry. ꯃꯣꯏ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯍꯣꯏ, ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ sensitiveness ꯇꯣ, ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯈꯤꯕꯅꯦ ꯌꯥꯝꯅ ꯑꯦꯂꯥꯔꯠ ꯑꯣꯏꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯃꯗꯤ ꯑꯩ ꯊꯥꯒꯠꯅꯤꯡꯉꯦꯕ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯁꯦ ꯑꯣꯜ ꯗ ꯇꯥꯏꯝ ꯑꯩꯈꯣꯏ ꯑꯦꯂꯥꯔꯠ ꯑꯣꯏꯗꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯆꯩꯔꯒ ꯉꯥꯡꯉꯒ ꯂꯥꯛꯑꯦꯕ ꯑꯗꯣ ꯁꯝꯍꯥꯎ ꯉꯔꯥꯡꯗꯤ ꯈꯔ ꯑꯦꯂꯥꯔꯠ ꯑꯣꯏꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯄꯣꯠꯇꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯃꯇꯨꯡ ꯇꯥꯕꯗ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯐꯝꯁꯤꯡꯁꯤ ꯌꯧꯅꯅꯕ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠ ꯉꯁꯥꯏ ꯔꯖꯥꯅ ꯄꯟꯈꯤ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯗꯨꯗ ꯌꯧꯍꯟꯒꯅꯤ ꯀꯩꯒꯨꯝꯕ ꯁꯦꯐ ꯑꯦꯟ ꯁꯥꯎꯟ ꯑꯣꯏꯕ ꯃꯐꯝꯗꯨ ꯑꯣꯏꯔꯕꯅꯤ나 ꯑꯗꯨꯗꯤ ꯃꯌꯥꯝ ꯈꯟꯅꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒꯤ ꯄꯣꯠꯇꯨꯝꯁꯨ ꯔꯥꯖꯥ ꯂꯣꯏꯔꯛꯄꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯑꯦꯋꯦꯔꯅꯦꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯃ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯅꯥꯏꯅ ꯃꯈꯥ ꯇꯥꯕ ꯀꯩꯅꯣ ꯑꯣꯏꯅ ꯆꯠꯊꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯃꯗꯤ ꯂꯣꯏꯅꯃꯛ ꯌꯥꯕꯤꯅꯤꯡꯉꯦ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯋꯥꯐꯝꯁꯦ ꯑꯗꯒꯤ ꯔꯥꯖꯥꯅ ꯐꯣꯡꯗꯣꯛꯅꯤꯡꯕꯗ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯋꯥꯠꯍꯧꯕ ꯀꯔꯤ ꯂꯩꯔꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯤ ꯃꯁꯤ ꯐꯅꯅꯕ ꯑꯗꯨꯒ ꯃꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯃꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯂꯩꯕꯤꯅꯨ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯅꯦꯅ ꯇꯧꯔꯨꯕꯅꯤ ꯇꯁꯦꯡꯅ ꯊꯤꯔꯨꯕꯅꯤꯅ ꯍꯧꯖꯤꯛ ꯈꯪꯉꯛꯑꯦ ꯑꯗꯣ ꯁ꯭ꯋꯥꯏꯁꯤ ꯀꯔꯤ ꯃꯦꯁꯦꯖ ꯊꯝꯕꯤꯅꯤꯡꯉꯤ ꯔꯥꯖꯥꯒꯤ ꯁꯥꯏꯠꯇꯒꯤ ꯕꯤꯡ ꯁꯦꯅꯤꯌꯔ ꯔꯤꯄꯣꯔꯇꯔ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯣꯏ ꯊꯣꯛꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯉꯔꯥꯡ ꯏꯟꯁꯤꯗꯦꯟ ꯑꯃ ꯂꯩꯔꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯃꯇꯝꯗ ꯁꯨꯄ꯭रीम ꯀꯣꯔꯠꯀꯤ ꯔꯨꯂꯤꯡꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯕ ꯌꯥꯗꯕ ꯗꯨꯁ ꯑꯦꯟ ꯗꯣꯟꯁ ꯃꯌꯥꯝ ꯑꯃ ꯋꯥꯊꯣꯛꯁꯤꯅ ꯀꯥꯟꯅꯕ ꯑꯃꯗꯨꯝ ꯄꯤꯔꯦꯅ ꯑꯩ ꯂꯧꯖꯩꯑꯕ ꯃꯁꯤꯅ ꯃꯇꯨꯡꯒꯤ ꯂꯥꯛꯀꯗꯧꯕꯗ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯡꯒ ꯇꯥꯔꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯀꯦꯔꯤꯌꯔꯁꯤ ꯃꯥꯡꯍꯜꯂꯣꯏꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤꯅꯦꯕ ꯍꯧꯖꯤꯛ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯅ ꯅꯩꯅꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯃꯤꯄꯥꯏꯔꯤꯕꯁꯨ ꯑꯩꯈꯣꯏ ꯆꯍꯤ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯃꯥꯡꯍꯟꯗꯅ ꯉꯁꯥꯏ ꯑꯩꯅ ꯃꯣꯏ ꯆꯦ ꯂꯥꯛꯄꯗ ꯃꯣꯏ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯒ ꯄꯥꯎ ꯑꯩ ꯍꯥꯏꯐꯦꯠ ꯐꯥꯎꯅꯖꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯅꯣꯏꯁꯤ ꯉꯁꯤ ꯍꯌꯦꯡꯗ ꯆꯠꯇ꯭ꯔꯒꯗꯤ ꯅꯣꯏꯒꯤ ꯀꯩꯅꯣꯁꯤ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯗꯦꯠ 25 ꯐꯥꯎꯕꯗꯤ ꯌꯥꯔꯤ ꯍꯥꯏ ꯑꯗꯣ ꯃꯣꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯇꯝꯕ ꯐꯦꯃꯤꯂꯤ ꯈꯔ ꯋꯤꯛꯅꯦꯁ ꯑꯣꯏꯕ ꯈꯔꯁꯨ ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯏꯁꯤ ꯖꯦꯅꯔꯦꯜ ꯏꯗꯨꯀꯦꯁꯟꯗ ꯄꯩꯁꯥ ꯌꯥꯝ ꯆꯪꯕꯗꯒꯤ ꯐꯦꯃꯤꯂꯤꯁꯤ ꯁꯦꯟ ꯊꯨꯝ ꯋꯥꯠꯄꯗꯒꯤ ꯔꯤꯂꯤꯖꯤꯌꯁ ꯏꯗꯨꯀꯦꯁꯟꯁꯤꯅ ꯑꯁꯣꯝꯗ ꯐꯤ ꯅꯨꯡ ꯇꯤꯡꯗꯕꯗꯒꯤ ꯆꯠꯄꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯍꯥꯏꯔꯤ ꯑꯗꯨ ꯏꯗꯨꯀꯦꯁꯟ ꯑꯃꯕꯨ ꯍꯩꯔꯨꯔꯒꯗꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯔꯝ ꯃꯌꯥꯝ ꯑꯃꯁꯨ ꯃꯣꯏꯅ ꯄꯤꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯣꯏꯁꯤ ꯇꯝꯗꯅ ꯃꯥꯡꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯤ ꯂꯥꯛꯄꯅꯤꯅ ꯑꯃꯨꯛ ꯑꯩꯅ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠꯀꯤ ꯀꯔꯤ ꯀꯔꯥꯔꯥ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯍꯣꯏ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠꯀꯤꯗꯨꯁꯨ ꯑꯗꯨꯝ ꯒꯃꯦꯟꯅ ꯄꯨꯊꯣꯛꯄꯤꯕꯗꯤ ꯄꯥꯝꯃꯤ ꯍꯥꯏ ꯃꯣꯏ ꯒꯥꯔꯖꯤꯌꯥꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯅ ꯑꯗꯨꯗ ꯂꯨꯔꯤꯁꯤꯅ ꯑꯃꯨꯛ ꯇ꯭ꯔꯦꯟꯒꯤ ꯔꯤꯖꯥꯔꯕꯦꯁꯟꯁꯤꯒꯤ ꯑꯋꯥꯕꯅꯤ ꯁꯤꯅꯦꯕ ꯃꯣꯏ ꯍꯥꯏꯁꯦ ꯍꯥꯟꯅ ꯔꯤꯖꯥꯔꯕ ꯇꯧꯈꯤꯕꯅꯤꯅ ꯄꯩꯁꯥ ꯉꯥꯛꯇꯒꯤ ꯅꯠꯇꯕꯤꯗ ꯑꯗꯨꯅ ꯁꯦꯁꯟꯒꯤ ꯃꯇꯥꯡꯁꯤ ꯃꯌꯥꯝ ꯀꯟꯅ ꯄꯥꯈꯠꯂꯤꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯒꯃꯦꯟꯅ ꯀꯔꯤ ꯂꯩꯒꯦ ꯃꯄꯥꯟꯒꯤ ꯀꯩꯅꯣꯁꯤꯡꯗ ꯄꯥꯎ ꯐꯥꯎꯅꯗꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯑꯈꯟꯅꯕ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃ ꯇꯧꯗꯅ ꯍꯥꯏꯗꯤ ꯃꯣꯏꯁꯤꯡꯁꯤ ꯏꯁꯄꯤꯁꯦꯜ ꯀꯦꯁꯇ ꯆꯠꯍꯟꯅꯅꯕ ꯇꯧꯍꯧꯕꯅ ꯍꯦꯟꯅ ꯐꯕꯒꯤ ꯀꯩꯅꯣ ꯑꯃ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯆꯨꯝꯅ ꯍꯌꯦꯡ ꯁꯤꯠ ꯑꯦꯟ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯈꯣꯠꯄ ꯁꯤꯗꯩ ꯁꯨꯝ ꯁꯥꯡꯊꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯋꯥꯔꯣꯏꯁꯤꯟ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯔꯤ ꯂꯩꯒꯦꯁꯤ ꯋꯥꯊꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤꯁꯦ ꯋꯥꯊꯣꯛ ꯊꯣꯛꯑꯀꯥꯟꯗ ꯕꯟ ꯇꯧꯔꯀꯥꯟꯗ ꯊꯨꯒꯥꯏ ꯈꯥꯏꯕ ꯍꯦꯛ ꯊꯣꯛꯑꯀꯥꯟꯗ ꯍꯦꯛ ꯇꯧꯕꯗꯧꯅ ꯇꯧꯕ ꯏꯇꯥ ꯇꯥꯁꯤꯟꯅꯗꯕ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯄꯣꯠꯁꯤꯁꯨ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗ ꯁꯦꯟꯇꯤꯃꯦꯟ ꯑꯃ ꯐꯥꯎꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯨ ꯈꯪꯕꯤꯔꯝꯕꯅꯤ ꯉꯁꯤꯒꯤ ꯄꯦꯄꯔꯁꯤꯡ ꯑꯃꯗꯤ ꯏ ꯄꯥꯎ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯅꯆꯤꯡꯕꯗ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯅꯔꯕꯅꯤꯅ ꯑꯗꯨꯅ ꯃꯁꯤ ꯌꯥꯔꯤꯈꯩ ꯀꯔꯝꯍꯥꯏꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤ ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯆꯠꯍꯟꯈꯤꯕ ꯍꯥꯏꯕꯁꯤꯅꯦꯕ ꯃꯣꯏꯁꯤ ꯉꯁꯥꯏ MC PCRꯒꯤ ꯃꯦꯝꯕꯔꯅꯁꯨ ꯍꯥꯏꯕꯤꯔꯦ ꯚꯦꯔꯤꯐꯥꯏ ꯇꯧꯔꯦ ꯃꯣꯏꯗ ꯆꯥꯏꯜ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯣꯏꯔꯝꯗ꯭ꯔꯦ ꯋꯥꯔꯗꯀꯤ ꯏꯆꯦ ꯑꯃꯅꯁꯨ ꯃꯣꯠ ꯃꯌꯥꯝ ꯑꯃ ꯃꯗꯨꯒꯤ ꯗꯨꯁ ꯑꯦꯟ ꯗꯣꯟꯁ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗꯩꯁꯤꯗ ꯋꯥꯔꯣꯏꯁꯤꯟꯗꯨꯅꯦꯕ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯃꯥꯡꯉ ꯇꯥꯔꯤꯁꯦ ꯀꯔꯝꯍꯥꯏꯅ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯁꯣꯜꯕ ꯇꯧꯒꯗꯒꯦ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯦꯕ ꯆꯔꯥꯡꯅꯗꯅ ꯆꯅꯩꯅꯗꯅ ꯁꯨꯝ ꯇꯧꯔꯤ ꯁꯤꯠ ꯑꯦꯟ ꯄ꯭ꯔꯣꯇꯦꯁ ꯑꯃꯨꯛ ꯇꯧꯔꯤ ꯃꯣꯏꯒꯤ ꯑꯃꯨꯛ ꯕꯟ ꯑꯃꯨꯛ ꯇꯧꯋꯤ ꯁ꯭ꯇꯦꯞ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪꯒꯤ ꯂꯤꯁ ꯈꯕꯔꯅ ꯐꯣꯡꯕ ꯉꯥꯏꯕꯗꯨ ꯅꯠꯇꯕ ꯈꯨꯗꯛꯇ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯃꯣꯏꯒꯤ ꯒꯥꯔꯖꯤꯌꯥꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯁꯤ ꯍꯌꯦꯡ ꯁꯤꯠ ꯑꯦꯟ ꯄ꯭ꯔꯣꯇꯦꯁ ꯇꯧꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯀꯧꯔꯒ ꯑꯣꯊꯣꯔꯤꯇꯤꯅ
loisilhorraga moise yam thuna chathangiba moi career manghandaba haibadu sinbana akhoi gi MCPCR na tawriba khongjanggi chathariba posisu akhoi gi yamna lebang macha taba yamna miyamgi oiba keno sima akhoi people singna yamna chumine haiba pochu lawrani aduga makhoi bisu thagalani matungdasu kari kari gum matamda siumbagi pot la gum matamda edudi akhoi siumba child welfare committee gi keno se lawgodabani haiba pot ama akhoi na admission tawu matamda atopa college ai provisional certificate changi haiba dumaina akhoi ju esumai chat ke hairagadi district child welfare committee dagi sima lawgodabani angang si chatpa yadi haibagi ama leiragadi siuma problem se rule sima moisu khangdaragadi adu matungda tholoktanabagi lambi amasu oihorani aduga thagasu thagatnarani aduga masida haipet chanainadana sum leitaragadi amana amabu maral sinaba adagi pena daba sum mathang mathang pokhainarakdana sum tongan tongan ba iho maya ama samthadringai da hojiki leiriba posi authority na yamna laiba putni hajariba ko masi yam achuba issue nateba isam chamba angang tara kun khang mapalamda laik tamba chatke tawbada sumaina che chang khara suramdabadagi noma detain dawbani kaide adu masi miyam dasu masina maram oiraga manipur gi people sing dasu aware oi hunabi khudung jaba mo isorna pibira braina aidi khalli masi pos just bakta dai information amba share tawni sigi leriba problems e issues e koi manipur dagi di koi khangdana masi prevent ta hore adagi hairiba trafficking oiramdre kholamdre na koi verify tawre now sidai chakhi matamda mapanda esa hajagi bedo kai tholakani hogi railway protection force singsina kai tawrakani lambi e sangre because Gujarat and Mumbai ki location oibanina aduna akoi gi honorable chairperson zina hairiba state ki hairiba mogi aina sai ujabada commission singsida pau ama ma sai communicate tawgi fan tawna CC fana ama thoe aduna lambi keroda ama kero leragaju assistance pibi naba haitare state ki commission as well as CWC state set ki even hairiba West Bengal gi CWC gi leriba adegi child line gi leriba mayam singsida jo hairiba sigi batang da information je share tawgrabni aduna keroda best interest of the child when yengu matamda sidagi hoina ojik verification je hoi aba hoi CWC je si kanna moi tawramani almost moi documents sing je moi sil chang namdana kotna adigi parents sing de document darka leiba sagi some Aadhaar card or some identification card haitare ko school adi magi leiba birth certificate or ani ama document bagi ko jiki hariba format tuna hangaiba ko prescribed format tuna hangiba keno sing je fulfill tauna ba boina ju kanna honari auna lambi da ju hairiba thokta ba ko commission gi site tai ju haiba information ma'am sing je ko counterparts ma'am sing state se sing ya pigre adu gi information yam nungai ji jamon to yam nungai ji aduga ngasi gi maroina khanane na basita koina maroina ngasi gi overall observation haiba tai madudi manipur da khoi child trafficking ki thabak se ngasi ngarang ta gi nate yam kuire masi mayok ngak pase aduna manam mora kanda even apex court na boba masi ruling ama tongana thoktuna leirabani mama pa oibusing parents sing masi gi leiriba situation sidagi yamna ID pau khangna ba pau blong na ba aduga honabiu aduga yes laibagam phabani ngarang thoiba ngarang gi khogi angang detain tobu sing se maroina trafficking gi port tu gi di oiramdre taseng na makoi religious study gi damakta mau bi tamna ba gi damakta chatpagi oirami haibani adu tungda lakadaba adagi tholakadaba hogi busing hokre tungda lakadaba sing se kamain tawduna masi fataba thabak sing se kamaina tholoi doge oile dugi haibeste da parents sing aduga NGO sing gi achoba thudang ama lei haibase kaubi gano jamon tunga sigi damakta akhoi impact news la lakbiduna ngasi khanane basa saru gabi gi damakta thagachari aduga isi sovita bosu amon thagachari aduga raja yam nungai ngasi lakpiraga ngarang gi thokhiba thuguk sing gi wafam sing aduga praja sing deiba sentiment sing chi karamain tawduna masi control tawu yani kamai phajan be yagani haibagi yamna phajaba report akhoi view sing tabu gi damakta ngasi gi oinadi impact news ki manuhutna program matang sita losinjana gi tanja dolojage makha tarakpa mathang lakadaba manung hutna loina na thokdok wathok kaya gi marik chumba paudum gi dabak impact news bum yeng taduna leibiyo